ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯖꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯟꯖ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯟꯖ ꯑꯃꯗꯤ ꯅꯨꯖꯥ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯟꯖꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯅꯨꯖꯥꯒꯤ ꯃꯃꯥꯅ ꯃꯥꯟꯖꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯏ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ, ꯅꯪꯒꯤ ꯃꯥꯟꯖ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗꯣ ꯃꯗꯨꯒ ꯌꯥꯝ ꯊꯨꯅ ꯂꯥꯞꯊꯣꯛꯅꯧ, ꯌꯥꯝ ꯊꯨꯅꯅꯦ ꯑꯃꯨꯛꯇ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯅ꯫ ꯏꯃꯥ, ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯑꯩꯗꯤ ꯇꯥ ꯃꯥꯟꯖꯒ ꯂꯥꯞꯊꯣꯛꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯪ ꯂꯥꯏꯔ ꯆꯨꯗꯅꯕꯗꯨ ꯀꯌꯥꯝ ꯄꯥꯝꯃꯤ? ꯍꯥ, ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯪ? ꯄꯥꯝꯃꯦ, ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ꯫ ꯑꯩꯅꯅꯦ ꯉꯁꯤ ꯏ ꯀꯥꯔꯗꯤ ꯊꯣꯛ ꯆꯦꯟꯈꯤꯗꯣꯏꯅꯦ, ꯌꯦꯡꯉꯨ, ꯆꯦꯟꯈꯤꯗꯣꯏꯅꯦꯕ꯫ ꯍꯣ, ꯅꯪꯅ ꯆꯦꯟꯈ꯭ꯔꯒꯅꯅꯦ ꯐꯥꯗꯣꯛꯅꯔꯦꯗꯅ, ꯍꯣ ꯐꯥꯗꯣꯛꯅꯔꯒꯅꯦ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯜꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩ, ꯀꯩꯗꯧꯅꯔꯦ? ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯈꯠꯅꯔꯤꯕꯗꯨꯕꯣ ꯁꯟ ꯐꯥꯎ ꯅꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯤꯅ ꯈꯠꯅꯔꯤꯕꯣ? ꯍꯣ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯥꯒꯤ ꯃꯥꯟꯖ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗꯣ ꯃꯗꯨꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯄꯥꯝꯗꯦ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯕꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯃꯤꯁꯤ꯫ ꯃꯥꯟꯖ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯁꯦꯡꯕ ꯍꯦꯛ ꯂꯥꯛꯄ ꯏꯇꯩꯃ ꯃꯦꯝꯇꯣꯟꯒꯤ ꯑꯩ ꯃꯆꯥꯗꯨꯔꯅꯦ꯫ ꯑꯣ ꯍꯣꯏ, ꯑꯩꯈꯣꯏ ꯈꯣꯡꯕꯥꯟ ꯁꯦꯡꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯅꯨꯡꯁꯤꯅꯩ ꯇꯧꯔꯤꯁꯤ꯫ ꯕꯥꯕꯥ, ꯅꯨꯡꯁꯤꯅꯕꯗꯕꯨ ꯂꯥꯏꯔ ꯏꯅꯥꯈꯨꯟꯕ ꯂꯩꯕ꯭ꯔꯣ? ꯕꯥꯕꯥ, ꯏꯃꯥꯁꯦ ꯄꯥꯕꯅ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯩꯗꯤ ꯇꯥ ꯃꯥꯟꯖꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏꯀꯣ꯫ ꯍꯩ ꯅꯨꯄꯤ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯌꯦꯠꯀꯅꯨ ꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯍꯜꯂꯨꯀꯣ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯌꯥꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯇꯧ꯫ ꯑꯣ, ꯅꯆꯥꯁꯦ ꯃꯣꯏ ꯃꯄꯥꯟꯗ ꯀꯟꯈꯠꯇꯅ ꯑꯗꯨꯝ ꯂꯩꯔꯣ꯫ ꯈꯣꯡꯕꯥꯟ ꯁꯦꯡꯕ ꯈꯣꯡꯕꯥꯟ ꯃꯅꯝ ꯅꯝꯕ ꯅꯨꯄꯥꯗꯣ ꯅꯣꯏꯗꯤ ꯌꯥꯝ ꯄꯥꯝꯂꯝꯒꯅꯤꯌꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯑꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯥꯕꯥ, ꯅꯪꯗꯤ ꯌꯥꯝ ꯐꯩ, ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅ ꯈꯪꯕꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯌꯦꯟ ꯑꯅꯥꯕꯤ ꯃꯥꯟꯕꯤꯁꯦ ꯑꯁꯤꯗꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯕꯨ ꯅꯄꯥ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯑꯗꯣ ꯅꯃꯥꯁꯦ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ꯫ ꯅꯃꯥꯁꯦ ꯁꯥꯎꯔꯤꯅ ꯍꯥꯏꯗ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ, ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯩꯇꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩ ꯅꯨꯄꯤ, ꯀꯔꯤꯅꯣ? ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯅꯆꯥꯁꯦ ꯃꯣꯏ ꯃꯄꯥꯟ ꯃꯥꯡꯍꯜꯂꯕꯅꯦ꯫ ꯍꯩ, ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ꯫ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯒꯅꯨ꯫ ꯑꯩꯁꯨ ꯃꯥꯟꯖ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗꯣ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ꯫ ꯑꯣ, ꯄꯥꯝꯗꯕꯩꯔꯥ? ꯃꯣꯏ ꯃꯄꯥꯅ ꯃꯥꯟꯖ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯀꯔꯤꯁꯨ ꯆꯩꯇ꯭ꯔꯤꯕꯗꯣ? ꯍꯥ? ꯅꯨꯄꯤ, ꯅꯪꯁꯤ ꯄꯪꯈ꯭ꯔꯦꯗ꯫ ꯑꯩꯅ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯩꯅ ꯈꯥꯕꯗ ꯊꯥꯖꯒꯅꯤ, ꯑꯗꯨꯒ ꯃꯥꯟꯖ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗꯣ ꯃꯥꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯛꯇ ꯊꯥꯕꯤꯈ꯭ꯔꯗꯧꯅꯤ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯏ ꯃꯄꯥ ꯅꯪꯅ ꯍꯥꯏꯗꯨ ꯁꯦꯡꯂꯕ꯭ꯔꯣ? ꯈꯔ ꯊꯨꯅꯅꯦ ꯃꯥꯒꯤ ꯃꯥꯟꯖ ꯍꯥꯏꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯪꯕꯤꯁꯦ ꯃꯥꯟꯖ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤꯃꯤ ꯃꯄꯥ ꯅꯪꯕꯣ꯫ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯃꯥꯒꯤ ꯃꯥꯟꯖ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗꯣ ꯂꯣꯏꯁꯤꯟꯗꯧꯕ꯫ ꯑꯗꯣ ꯅꯪ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥꯟꯖꯗꯣ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯉꯥꯡꯒꯅꯨꯀꯣ꯫ ꯅꯨꯄꯤ ꯅꯪ ꯄꯪꯒꯅꯨ, ꯊꯕꯛ ꯄꯨꯝꯕ ꯍꯩꯅ ꯁꯤꯡꯅ ꯄꯥꯡꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯗꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯎꯅꯦ ꯅꯪꯕꯣ, ꯆꯥꯛ ꯆꯥꯎꯔꯁꯤ꯫ ꯑꯩ ꯆꯥꯔꯣꯏ, ꯆꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯉꯁꯥꯏ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯁꯥꯎꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥ ꯁꯣꯏꯈ꯭ꯔꯦ, ꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯅ ꯌꯦꯠꯂꯔꯣꯏ꯫ ꯅꯪ ꯄꯥꯕꯅꯁꯨ ꯅꯪꯕꯨꯅꯦ ꯃꯥꯟꯖꯗ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯔꯤꯅꯦꯃꯤ꯫ ꯍꯥ, ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯑꯩꯕꯨ ꯇꯥ ꯃꯥꯟꯖꯗ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕ?
ꯍꯔꯥꯎꯗꯅꯁꯨ ꯇꯧꯔꯤ ꯑꯣ ꯍꯣꯏ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯅꯨꯖꯥꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯨꯖꯥꯒ ꯃꯥꯟꯖꯒ ꯎꯅꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯌꯦ ꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯄꯥꯕꯨꯗꯤ ꯌꯥꯝ ꯐꯩꯅ ꯑꯗꯣ ꯅꯣꯏ ꯏꯃꯥꯅꯗꯤ ꯌꯥꯕ꯭ꯔꯣ ꯅꯣꯏ ꯏꯃꯥꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯕꯗꯒꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯕꯤꯔꯅꯤ ꯍꯥꯏꯌꯦ ꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯑꯗꯣ ꯁꯒꯣꯜ ꯑꯉꯧꯕ ꯐꯖꯕ ꯑꯃ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯅꯣꯏ ꯄꯥꯕꯗ ꯍꯥꯞꯍꯜꯂꯧꯀꯣ ꯑꯩ ꯁꯒꯣꯜ ꯑꯃ ꯄꯥꯝꯃꯦꯕ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯟꯖꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯣꯡꯁꯤ ꯈꯥꯛꯄ ꯂꯥꯎꯕ ꯌꯥꯝ ꯇꯧꯏꯅꯦ ꯃꯦꯝꯇꯣꯟꯅ ꯏꯕꯨꯡꯉꯣ ꯅꯣꯡ ꯌꯨꯔꯤꯗꯣ ꯀꯣꯝꯄꯥꯛ ꯑꯝꯇ ꯌꯥꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯂꯣꯛꯇꯥꯛ ꯁꯥꯕ ꯇꯥꯔꯦ ꯍꯣꯏꯃ ꯑꯩꯅ ꯅꯣꯡ ꯌꯥꯗꯣꯏꯁꯤꯕꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯅꯣꯡꯗꯤ ꯌꯨꯗꯕ ꯃꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯈꯔ ꯅꯣꯡ ꯌꯨꯕ ꯌꯨꯝꯗ ꯂꯩꯖꯔꯁꯨ ꯈꯔ ꯂꯩꯔꯗꯤ ꯅꯨꯖꯥꯒꯤ ꯃꯄꯥꯅ ꯁꯥꯕꯤꯕ ꯌꯨꯝ ꯐꯖꯕꯗ ꯂꯩꯕ ꯐꯪꯒꯅꯤ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯅꯤ ꯇꯨꯝꯈꯤꯒꯦ ꯑꯁꯨꯝꯅ ꯃꯥꯟꯖꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯟꯖ ꯍꯣꯏꯗ ꯅꯨꯄꯥ 3 ꯂꯥꯛꯂꯝꯃꯤ ꯊꯦꯕꯣꯅ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯂꯥꯛꯂꯤꯃꯤꯗꯣ ꯃꯥꯒꯤ ꯈꯟꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯎꯕꯅ ꯀꯔꯤꯒꯤ ꯑꯣ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯍꯥꯠꯇꯣꯛꯑꯅꯤꯁꯦ ꯈꯪꯖꯗꯕꯅꯤꯅ ꯉꯥꯏꯅ ꯇꯨꯝꯂꯝꯅꯤ ꯈꯟꯕꯗ ꯑꯁ ꯋꯥꯔꯤꯗꯤ ꯍꯣꯏ ꯊꯦꯕꯣ ꯇꯨꯅꯤꯀꯣ ꯌꯥꯝ ꯅꯥꯜꯂꯦ ꯃꯤ ꯐꯥꯕ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯇꯨꯁꯤꯜꯂꯒ ꯈꯣꯡꯒ ꯇꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯩ ꯂꯥꯏ ꯅꯪ ꯗꯨꯝ ꯇꯨꯗꯅꯕ ꯆꯠꯂꯣ ꯑꯩꯉꯣꯟꯗ ꯍꯩꯄꯥꯃꯨꯛ ꯁꯥꯕꯤꯔꯛꯀꯅꯨ ꯄꯨꯀꯪꯕꯣ ꯈꯥꯕꯅ ꯑꯁ ꯅꯣꯏꯅꯤ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯆꯥꯎꯕ ꯊꯣꯡꯁꯦ ꯀꯧꯈꯥꯏꯌꯨ ꯍꯣꯏ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯅ ꯃꯥꯟꯖ ꯍꯣꯏꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯀꯧꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯃꯈꯣꯏ 3 ꯑꯗꯨ ꯒ꯭ꯔꯣꯡ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯟꯖꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯒ ꯅꯦꯠꯄ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯟꯖ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯌꯣ ꯏꯃꯥ 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 ꯃꯥꯟꯖ ꯃꯃꯥꯕꯨ ꯀꯧꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ 3ꯗꯨꯒ ꯂꯝꯕꯥ ꯇꯧꯗꯨꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ 3ꯅ ꯃꯥꯟꯖꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯕꯤꯔꯝꯃꯤ ꯈꯥꯕꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯖꯥꯕꯨ ꯅꯨꯡꯁꯤ ꯂꯥꯡꯅ ꯊꯥꯛꯂꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖꯕꯨ ꯅꯨꯄꯥ 3 ꯑꯗꯨꯅ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯔꯝꯃꯤ ꯃꯥꯟꯖ ꯃꯈꯣꯏ 3ꯅ ꯐꯨꯕꯗ ꯃꯈꯨꯠ ꯍꯟꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯃꯥꯟꯖꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯁꯨ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯐꯨꯔꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯕꯤꯒꯅꯣ ꯀꯔꯤꯒꯤꯅꯣ ꯏꯆꯥꯕꯨ ꯐꯨꯔꯤꯕꯁꯦ ꯈꯥꯕꯅ ꯍꯩ ꯍꯅꯨꯕꯤ ꯍꯟꯗꯣꯛ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯅ ꯃꯦꯝꯇꯣꯟꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯃꯦꯝꯇꯣꯟ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯕꯤꯅꯣ ꯍꯥꯏꯅ ꯍꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯈꯥꯕꯅ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯆꯥꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯂꯨꯈꯥꯛꯀꯨꯝꯅ ꯂꯩꯕ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯨꯖꯥꯗ ꯅꯨꯡꯁꯤ ꯂꯥꯡꯊꯛꯅꯕꯁꯤꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯕꯨꯅꯦ ꯃꯃꯥꯏꯅ ꯋꯥꯈꯜ ꯇꯥꯍꯟꯖꯒꯦ ꯏꯆꯥꯗ ꯐꯨꯕꯤꯒꯅꯨ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯏꯆꯥꯒꯤ ꯊꯋꯥꯏꯗꯨꯅ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯅ ꯈꯥꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯈꯥꯕ ꯀꯔꯤꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯦꯝꯇꯣꯟꯕꯨ ꯀꯥꯎꯊꯣꯛꯂꯝꯃꯤ ꯆꯠꯊꯣ ꯁ꯭ꯋꯥꯏꯗ ꯑꯁꯨꯝꯅ ꯈꯥꯕꯅ ꯃꯥꯟꯖꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯂꯝꯃꯤ ꯃꯥꯟꯖ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯝꯃꯤ ꯊꯦꯕꯣ ꯑꯃꯗꯤ ꯆꯥꯎꯕꯅ ꯃꯥꯟꯖꯕꯨ ꯁꯣꯔ ꯆꯤꯡꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤ ꯃꯦꯝꯇꯣꯟ ꯃꯆꯥꯕꯨ ꯄꯨꯕꯤꯒꯅꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯇꯣꯟꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ ꯈꯥꯕꯅ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯅ ꯃꯦꯝꯇꯣꯟꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯟꯖꯕꯨ ꯂꯧꯇꯥꯡꯁꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯂꯩꯔꯝꯃꯤ ꯍꯥꯏ ꯈꯣꯡꯕꯥꯟ ꯁꯦꯡꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯁꯥꯒ ꯇꯧꯔꯗꯅ
ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯨꯟꯁꯤꯗꯨ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯍꯥ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯩꯅ ꯅꯪ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯥꯛ ꯅꯨꯄꯥꯗ ꯊꯥꯖꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯟꯖꯅ ꯈꯨꯔꯥꯇꯣꯝꯄꯣꯛ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯁꯤꯟꯕ ꯑꯣꯏꯔꯦ ꯃꯥꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯥꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯆꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔꯅꯤ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯥꯕ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛꯅ ꯈꯥꯕꯗ ꯀꯣꯜꯂꯒ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯃꯥꯟꯖꯅ ꯑꯍꯤꯡꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯪꯂꯛꯂꯒ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯤꯗ ꯈꯨꯠ ꯊꯥꯔꯒ ꯑꯀꯟꯕ ꯁꯛꯀꯗꯕꯒꯤ ꯁꯔꯨꯛ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯑꯃꯃꯝ ꯇꯣꯏꯅ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯁꯤ ꯇꯣꯝꯄꯣꯛꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯇꯦꯅꯦ ꯈꯥꯕ ꯅꯨꯄꯥꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯨꯏꯗꯧꯅ ꯌꯥꯝ ꯈꯣꯡꯉꯤꯅꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯐꯒꯅꯤ ꯀꯨꯕ ꯃꯥꯟꯖ ꯅꯪꯁꯨ ꯆꯠꯂꯨꯀꯣ ꯅꯣꯏꯅ ꯃꯥꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯂꯝꯂꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯕ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯃꯥꯟꯖꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯃꯥꯟꯖꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯦꯕꯣ ꯑꯃꯗꯤ ꯆꯥꯎꯕꯅ ꯐꯥꯈꯤꯗꯨꯅ ꯃꯥꯟꯖ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯥꯟꯖ ꯂꯩꯃꯥꯏꯗ ꯇꯨꯈꯤꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯂꯤ ꯇꯣꯝꯄꯣꯛꯅ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯤ ꯈꯥꯕꯅ ꯐ꯭ꯔꯤꯡ ꯆꯣꯡꯗꯅ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯀꯥꯎꯁꯤꯟꯈꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯅ ꯃꯥꯟꯖꯗ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛ ꯀꯥꯎꯁꯤꯟꯕꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯥꯟꯖꯁꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯕꯒ ꯁꯣꯝꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯅꯨꯖꯥꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ ꯑꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ ꯇꯥ ꯃꯥꯟꯖꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯝꯃꯤ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯅꯨꯖꯥ ꯋꯥꯈꯜ ꯋꯥꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯇꯣꯝꯄꯣꯛꯅ ꯈꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯥꯕ ꯍꯧꯖꯤꯛꯇꯤ ꯃꯥꯟꯖ ꯁꯤꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯌꯥꯔꯅꯤ ꯍꯣꯏ ꯀꯨꯕ ꯁꯤ ꯊꯦꯕꯣ ꯆꯥꯎꯕ ꯅꯈꯣꯏꯅꯤꯒꯤ ꯁꯤꯌꯣꯅꯦ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯃꯤ ꯆꯪꯅꯗꯕ ꯆꯤꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯅ ꯃꯥꯟꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯟꯖ ꯍꯥꯠꯄꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯥꯕ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯇꯣꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯥꯟꯖ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯑꯗꯨ ꯋꯥ ꯂꯥꯎꯔꯝꯃꯤ ꯅꯨꯖꯥ ꯃꯥꯟꯖꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯃꯥꯟꯖ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯏꯃꯥꯁꯨ ꯃꯤꯐꯠꯇ ꯈꯔ ꯅꯥꯇꯣꯛꯄꯤꯔꯝꯂꯦ ꯅꯪꯕꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯃꯥꯟꯖ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯅꯪ ꯂꯥꯛꯑꯣ ꯃꯥꯟꯖ ꯅꯪ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯣꯛꯑꯁꯤ ꯀꯞꯂꯅꯨ ꯅꯪꯒꯤ ꯄꯥꯕꯅꯅꯦ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯟꯖꯕꯨ ꯌꯥꯝ ꯀꯟꯅ ꯊꯤꯍꯜꯂꯤ ꯅꯪꯅ ꯇꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯋꯥꯔꯅꯤꯅꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯅꯨꯅꯦ ꯅꯪꯒꯤ ꯇꯥ ꯃꯥꯟꯖꯗꯣ ꯏꯄꯥꯅ ꯐꯪꯅꯕ ꯊꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯗꯨ ꯑꯐꯕ ꯁꯥꯗꯨꯅ ꯅꯨꯖꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯣꯝꯗ ꯃꯥꯟꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯚꯨꯠꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯚꯨꯠ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯦꯡꯁꯤꯟꯕꯤꯔꯣ ꯚꯨꯠ ꯂꯩꯕꯥꯛꯇ ꯃꯥꯟꯖ ꯃꯃꯤꯠ ꯏꯂꯥꯎ ꯂꯥꯎꯕ ꯃꯈꯦꯠ ꯏꯁꯥꯡ ꯁꯥꯡꯕ ꯚꯨꯠ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯂꯝꯃꯤ ꯏꯃꯥ ꯚꯨꯠ ꯑꯗꯨꯁꯨ ꯃꯥꯟꯖꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯚꯨꯠ ꯃꯥꯅꯁꯨ ꯚꯨꯠ ꯑꯩꯉꯣꯟꯗ ꯈꯪꯗꯅꯁꯨ ꯇꯧꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯤ ꯚꯨꯠꯂꯥ ꯑꯩꯕꯨ ꯚꯨꯠ ꯑꯣꯜꯂꯕꯣ ꯑꯣꯜꯂꯦ ꯚꯨꯠ ꯑꯣꯜꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯚꯨꯠ ꯂꯩꯕꯥꯛꯇ ꯇꯥꯔꯥꯝꯅ ꯎꯏꯁꯤ ꯃꯤꯗꯤ ꯁꯤꯔꯀꯥꯟꯗ ꯂꯥꯏꯔꯩꯄꯛꯇ ꯀꯥꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯚꯨꯠ ꯂꯩꯕꯥꯛꯇ ꯀꯥꯔꯛꯏꯁꯤꯅ ꯀꯃꯥꯏꯅꯅꯣ ꯇꯥꯟꯖꯥꯗꯨꯗ ꯃꯥꯟꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯚꯨꯠ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯚꯨꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯑꯁꯤꯒꯤ ꯔꯥꯁꯤ ꯀꯪꯕ ꯚꯨꯠ ꯑꯅꯤꯁꯦ ꯁꯣꯝꯇꯃꯨꯛ ꯂꯥꯛꯏ ꯑꯩꯅ ꯆꯠꯆꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯚꯨꯠ ꯈꯣꯏꯗꯨꯝꯅ ꯇꯝꯕ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯃꯥꯟꯖ ꯀꯧꯖꯩ ꯑꯣ ꯃꯥꯟꯖ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡꯅ ꯁꯛ ꯐꯖꯕ ꯚꯨꯠ ꯈꯣꯏꯗꯨꯝ ꯑꯗꯨꯒ
Sigi waset tangkai manbasina but charang adaidi thazilakani sakta asiga sak phaja but khoidum gaina saknina hangoi burabi maladna adu manza nangdi kamai sirei airo aidi ayi kubokna mineklaga hatpadagi sirakpani asi haina manja magi wari pumba but ani du da tamli but charang adu yamna akanba saduna asum nairaklammi ira nangsu pangmandeda kok nangna moiduna phuba yabado aina nang oiramadi phana phajana fugai do but khoidumna yare yam kanga sarado taningdi manjana ado yambani kaigino aina but lepakta laisibo mi sisira kanda lari pakta kana yaidai adu gaina but lepakta karisibu kaigino but khoidumna atai kari gisunate yam siningda sibagini aduga nangi sibak sangdo magi mathau mangumsu pangthok tabagi lari pakta kadabi but lepakta laini adudi yambani su yam siningda na siba thawai oidunine ado yambani di kamaina sirino manjagi wafam adu tabada but charang adu wanthakai kablaklami aduga manap kato tutut singkhatlaga asum hairaklammi aise nongma chingda ai khangnajabi nupido samna hairabada doina taima haitare magini haina lei hekma chatpa ada nonglei nungsit akanmak sirakpadagi aise humdoklaga loksap amada tasinbadagi sini ai yaksang dusu kaina zathokidana kunja sina thibada adum phangkhitre azaidi ai yaksang do kai yamang onkhre aduga ai thawaina but olaga lehaureduna asi hairaga amuk wanthakai kablaklami aduga amuk asumna makha taraklammi ai kusise ai yapen aido akoi mana chakhi nasai papai nusit yam si maban thokino yam haisaba adubu ina imana haibado taru dabadagi thokiba ngaktani imana haibdo injaramlabadi ai sijaram loidabani ai yam pende bai as yam zara nangi wari dudi chakau sokna nungaite ha kari haiba ha thamoi sokna nungaite haiba ado yam khoidumdi kamaina sirino airo aidi itaw khoiba ka patpanda hidak thakminabani aduda hidakini sa kan pankhalakpa kanduda itaw khoibakna iroiba lamjan tana si adaidi lamjen puwa miduna yu kharunga ma kongna si adaidi aisu I karakana khutse tungda pullaga iroi sabani ada mana khra pangmanina ai hana khut pullaga iroi aisu asingma minina ai hana khutta nate khongsu pullaga iroi gedana khongkuse loina punsidak iroi ruri adugadi adum irak nara sireda yungge binadi iyamba khoidungi haksangdo thibiraktrabo as thibiraktrada nongma ina but olaba kanda aigi nupido magi manakta chalubani adu madi itaw khoiba ka luhonga lerame adaide isu thamoi karaga dom hale aina amuk shongninga kanda moi anigi mangdaraga yu kharung amaga oksaga thongal wangda thadora ona dhap adum tawni manjana adudi thadora promoide kai deinoda nongda thadok pirakteda sidani aina thamoisi cha isi asi haina but khoidum madu mabi marik amani gasu mamaida sentharakli but charang na nokladuna asum hairaklammi is yare kapsinarana yengingde pido taro yatre pi sungmada naninglomdagi nungsit oin tholokpa tari mina sok thogai nungai tringai sida karanga taraklada masi wasia takhai mamse masi da hatlage asi haina but khoidumna magi makok adu phuktatlaga but charang da thomi but charang du ngaktangdi wakhal mangduna leimaina dom taki but khoidumgi langthokki makok adu amuk hanagi matawgumna but khoidumgi masada pansinki kangra do yushittaba but charang adu phuk hawgalle aduga makhut namdu satoklaga but khoidumda tana kanthatlami oima itaw charang nai aisire hey garino ayo nai mi nangbo kangra do mi yushittaba manjana aibu but anjisigi matawsi kiduro nokduro
ꯋꯥꯎ ꯀꯝꯇ ꯇꯥꯗ꯭ꯔꯤꯗ ꯑꯩꯒꯤ ꯅꯨꯆꯥꯗꯣ ꯃꯥꯟꯅꯩꯁꯦ ꯃꯥꯒꯤ ꯃꯄꯥ ꯑꯐꯕ ꯁꯥꯕ ꯐꯠꯇꯤ ꯐꯠꯇꯕꯗꯨꯅ ꯍꯥꯠꯈ꯭ꯔꯤꯁꯦ ꯈꯪꯖꯔꯝꯃꯣꯏꯀꯣ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯕꯨꯠ ꯈꯣꯏꯗꯨꯝꯒ ꯃꯨꯠ ꯆꯔꯥꯡꯒꯗꯨ ꯋꯥꯔ ꯃꯥꯜꯂꯤ ꯃꯥꯟꯖꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯆꯪꯂꯛꯂꯝꯃꯤ ꯃꯨꯠ ꯆꯔꯥꯡꯅ ꯃꯥꯟꯖꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯨꯛꯊꯗꯨꯅꯒ ꯂꯩꯔꯤꯗꯨꯕꯣ ꯌꯥꯝꯕ ꯆꯔꯥꯡ ꯑꯩꯒꯤ ꯅꯨꯆꯥꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯃꯥꯅꯦꯕꯨ ꯁꯣꯏꯗꯅ ꯂꯥꯛꯄ ꯉꯥꯏꯔꯝꯒꯅꯤ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯑꯗꯨ ꯃꯥꯟꯖꯥ ꯅꯪ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯗ꯭ꯔꯣ ꯈꯨꯝꯅꯤꯡꯉꯤ ꯌꯥꯝꯕ ꯈꯣꯏꯗꯣꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯥꯎꯒꯤꯗꯃꯛ ꯅꯌꯥꯝꯕ ꯑꯅꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯅꯦ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯇꯧꯅꯤ ꯑꯗꯨ ꯅꯪꯕꯨ ꯍꯥꯠꯄꯗ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯃ ꯂꯩꯔꯦ ꯈꯥꯕ ꯍꯥꯏꯕ ꯆꯥꯎ ꯍꯦꯟꯗꯕꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯃꯅ ꯊꯦꯕꯣ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯆꯥꯎꯕ ꯀꯧꯕꯅꯤ ꯈꯥꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕ ꯍꯨꯏꯅꯤ ꯈꯥꯕ ꯍꯨꯏ ꯃꯣꯏ ꯈꯨꯜ ꯑꯃꯠꯇꯗꯒꯤꯅꯤ ꯕꯨꯠ ꯆꯔꯥꯡꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯁꯦ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ ꯑꯗꯨꯅ ꯍꯪꯆꯤꯠ ꯅꯨꯃꯤꯗꯥꯡꯗꯒꯤ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯕꯨꯠ ꯑꯍꯨꯝꯗꯨ ꯋꯥꯇꯥꯅꯔꯝꯃꯤ ꯁꯣꯝꯗ ꯅꯨꯖꯥꯗꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯃꯥꯟꯖꯕꯨ ꯁꯣꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯅꯨꯖꯥꯗꯤ ꯃꯥꯟꯖ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯥꯟꯖ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯂꯩꯃꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯆꯥꯛꯁꯦ ꯈꯖꯤꯛꯇ ꯆꯥꯁꯤꯜꯂꯨꯗ ꯅꯪꯒꯤ ꯃꯥꯟꯖꯗꯣ ꯍꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯃꯃꯥꯗꯣ ꯃꯥꯅ ꯍꯜꯂꯝꯂꯒ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯇꯥ ꯃꯥꯟꯖꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯍꯥꯠꯂꯒ ꯆꯦꯟꯈꯤꯗꯣꯏꯅꯣ ꯑꯗꯨꯝꯅ ꯇꯥ ꯃꯥꯟꯖꯗ ꯃꯔꯥꯟ ꯄꯤꯁꯤꯟꯒꯅꯨ ꯇꯥ ꯃꯥꯟꯖ ꯅꯪ ꯍꯜꯂꯛꯎ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯂꯥꯛꯑꯣ ꯇꯥ ꯃꯥꯟꯖ ꯑꯁꯤ ꯍꯥꯏꯅ ꯅꯨꯖꯥ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯥꯟꯖꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯂꯩꯃꯅ ꯃꯁꯤ ꯉꯥꯡꯁꯤꯃꯁꯦ ꯀꯞꯅꯤꯡꯂꯕꯗꯤ ꯀꯞꯄꯣꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯟꯖꯗꯣ ꯁꯤꯈ꯭ꯔꯦ ꯅꯄꯥ ꯍꯣꯏꯅ ꯍꯥꯠꯈ꯭ꯔꯦꯅ ꯍꯥꯏꯅꯤ ꯁꯤꯃꯁꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯣꯛꯑꯁꯤ ꯅꯪ ꯈꯞꯂꯅꯨ ꯀꯩꯗꯧꯒꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯥ ꯈꯔ ꯆꯥꯊꯣꯛꯂꯣꯅꯦ ꯆꯥꯔꯣꯏ ꯑꯩ ꯇꯥ ꯃꯥꯟꯖꯅ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯌꯥꯝꯐꯥꯎ ꯊꯛꯑꯣꯏꯌꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏꯅꯦ ꯆꯥ ꯈꯔ ꯆꯥꯁꯤꯜꯂꯨꯁꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯃꯅ ꯅꯨꯖꯥꯕꯨ ꯀꯟꯅ ꯊꯦꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯈꯥꯕꯅ ꯃꯄꯥꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣꯏ ꯈꯨꯕꯣꯛ ꯈꯨꯔꯥ ꯅꯆꯥ ꯈꯥꯕ ꯂꯥꯛꯆꯔꯤꯌꯦ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯅꯆꯟꯒꯤ ꯀꯥꯗ ꯈꯥꯕ ꯅꯨꯖꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯈꯥꯕ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ ꯏꯆꯟ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯔꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯅꯕꯨꯡꯒ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯌꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯕꯨꯡ ꯈꯥꯕꯒꯅꯦ ꯀꯥꯏꯗꯅꯣ ꯈꯔ ꯀꯣꯏꯊꯣꯛꯂꯨꯁꯣ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯀꯣꯏꯅꯤꯡꯗꯦ ꯅꯣꯏ ꯂꯣꯏꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯑꯁꯤꯒꯤ ꯈꯥꯕ ꯍꯥꯏꯕ ꯆꯥꯎꯍꯦꯟꯗꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯈꯥꯕ ꯀꯧꯕꯗ ꯅꯠꯇꯅ ꯃꯁꯛꯁꯤꯁꯨ ꯎꯕꯗ ꯑꯩꯗꯤ ꯈꯥꯔꯦ ꯇꯣꯝꯄꯣꯛꯅ ꯍꯩ ꯅꯨꯄꯤ ꯊꯣꯛꯑꯁꯤ ꯈꯥꯕ ꯂꯥꯎ ꯅꯪꯁꯨ ꯊꯣꯛꯑꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯖꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯕꯨꯠ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯕꯨꯠ ꯆꯔꯥꯡꯅ ꯏꯕꯣ ꯅꯪ ꯑꯃ ꯕꯨꯠꯅꯤꯗꯤ ꯍꯥꯏ ꯅꯁꯛꯇꯤ ꯕꯨꯠꯀ ꯃꯥꯟꯅꯩ ꯁꯦ ꯕꯨꯠ ꯃꯥꯟꯅꯕ ꯅꯃꯥꯏꯗꯣ ꯍꯃꯣꯛꯁꯤ ꯇꯩꯁꯤꯟꯕꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯪ ꯎꯕꯗ ꯀꯅꯥꯅꯁꯨ ꯀꯤꯕꯤꯔꯣꯏ ꯁꯦ ꯀꯕꯣꯀꯪ ꯃꯔꯥꯁꯤꯅ ꯅꯀꯣꯛ ꯊꯥꯞꯆꯤꯟꯁꯤ ꯃꯥꯜꯂꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯆꯔꯥꯡꯅ ꯃꯥꯟꯖꯕꯨ ꯕꯨꯠ ꯃꯥꯟꯅꯕ ꯀꯦꯕꯤꯔꯤ ꯕꯨꯠ ꯈꯣꯏꯗꯨꯝ ꯑꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ ꯑꯗꯣ ꯀꯅꯥꯗꯒꯤ ꯍꯥꯟꯅ ꯍꯥꯠꯄ ꯍꯧꯁꯤꯒꯦ ꯃꯥꯟꯖꯅ ꯈꯥꯕꯒꯤ ꯍꯨꯏ ꯑꯅꯤꯗꯣ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯍꯥꯠꯄ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯕꯨꯠ ꯑꯍꯨꯝꯗꯨ ꯃꯥꯟꯖꯕꯨ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯊꯦꯕꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯊꯦꯕꯣ ꯑꯗꯨ ꯌꯨ ꯉꯥꯎꯔꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯟꯖꯅ ꯀꯞꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯑꯍꯨꯝꯗꯨ ꯊꯦꯕꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯕ ꯑꯍꯨꯝ ꯂꯦꯞꯄꯩꯁꯤꯗ ꯍꯩ ꯀꯅꯥꯅꯣꯅꯦ ꯅꯣꯏꯕꯣ ꯃꯥꯟꯖꯅ ꯑꯩ ꯃꯥꯟꯖꯒꯤ ꯊꯋꯥꯏꯅꯤ ꯀꯔꯤꯕ ꯅꯪꯕꯨ ꯃꯥꯟꯖꯒꯤ ꯊꯋꯥꯏꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯕꯣ ꯑꯗꯨ
ꯃꯛꯂꯥꯞ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯑꯃꯨꯛ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯃꯥꯟꯖꯒꯤ ꯊꯋꯥꯏꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯀꯤꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯀꯤꯀꯣ꯫ ꯑꯩꯅ ꯅꯪꯅ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯅ ꯅꯪ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯚꯨꯠ ꯆꯔꯥꯡ ꯑꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯈꯨꯠ ꯁꯠꯇꯣꯛꯂꯒ ꯀꯟꯊꯠꯄꯗ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯌꯣ ꯃꯁꯤ ꯑꯩ ꯁꯤꯒꯤ ꯕꯨꯠꯁꯤꯗꯤ ꯃꯈꯨꯠꯀꯁꯤ ꯁꯠꯇꯣꯛꯂꯒ ꯃꯤꯒ ꯐꯨꯏꯅꯦ꯫ ꯑꯌꯣꯏꯃ ꯃꯥꯟꯖꯅ ꯐꯨꯕ ꯂꯦꯞꯄꯣ ꯌꯥꯝꯕ ꯆꯔꯥꯡ, ꯑꯩꯅ ꯑꯃꯨꯛ ꯅꯩꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖꯅ ꯊꯦꯕꯣꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯅꯝꯁꯤꯜꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯊꯦꯕꯣꯕꯨ ꯍꯥꯠꯂꯕ ꯇꯨꯡꯗ ꯚꯨꯠ ꯑꯍꯨꯝꯗꯨ ꯆꯥꯎꯕ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯚꯨꯠ ꯆꯔꯥꯡꯅ ꯌꯨꯝꯁꯦ ꯆꯥꯎꯕꯒꯤ ꯌꯨꯝꯅꯤ ꯆꯨꯝꯃꯤꯀꯣ? ꯆꯨꯝꯂꯦ ꯌꯥꯝꯕ ꯆꯔꯥꯡ, ꯑꯗꯣ ꯀꯔꯝꯅ ꯆꯥꯎꯕꯁꯤ ꯀꯧꯊꯣꯛꯁꯤꯒꯦ? ꯏꯃꯨꯡꯗ ꯆꯪꯕꯗꯤ ꯌꯥꯔꯣꯏ꯫ ꯚꯨꯠ ꯈꯣꯏꯗꯨꯝꯅ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯒꯦꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯈꯣꯏꯗꯨꯝꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯆꯥꯔꯒ ꯆꯥꯎꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯣ ꯇꯥ ꯆꯥꯎꯕ, ꯇꯥ ꯆꯥꯎꯕ, ꯍꯣ ꯇꯥ ꯆꯥꯎꯕ꯫ ꯚꯨꯠ ꯆꯔꯥꯡꯅ ꯑꯁ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯁꯥꯏꯅꯦ ꯀꯥꯏꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯃꯥꯟꯁꯨ ꯃꯥꯟꯗꯦ, ꯑꯩ ꯀꯧꯒꯦꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯆꯔꯥꯡꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯆꯥꯔꯒ ꯆꯥꯎꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯣ ꯇꯥ ꯆꯥꯎꯕꯧ, ꯇꯥꯔꯤꯕ꯭ꯔꯣ? ꯅꯆꯟꯑꯣꯏꯕꯤ ꯑꯩꯅ ꯀꯧꯔꯤꯁꯦ꯫ ꯃꯥꯟꯖꯅ ꯑꯁ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯟꯅ ꯀꯧꯔꯤ, ꯆꯥꯎꯕꯗꯤ ꯇꯨ ꯑꯥꯗ ꯃꯈꯨꯠꯇ ꯏꯁꯤꯡ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝ ꯑꯃꯅ ꯊꯥꯡꯃꯩ ꯄꯥꯏꯔꯒ ꯂꯥꯛꯏꯗꯣ꯫ ꯚꯨꯠ ꯆꯔꯥꯡꯅ ꯑꯍꯤꯡꯁꯤꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯔꯤ ꯃꯥꯜꯂꯦ꯫ ꯃꯥꯟꯖꯅ ꯈꯛꯅꯤ ꯆꯥꯎꯕꯅ, ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖ ꯆꯥꯎꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯎꯕꯅ ꯃꯈꯨꯠꯇ ꯃꯩ ꯄꯥꯏꯕꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩ ꯇꯝꯅ ꯑꯃꯨꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯤꯕꯗꯨꯕꯣ, ꯃꯗꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯚꯨꯠ ꯈꯣꯏꯗꯨꯝꯅ ꯆꯥꯎꯕꯅ ꯄꯥꯏꯔꯤ ꯃꯩ ꯑꯗꯨ ꯁꯣꯔ ꯀꯥꯝꯁꯤꯜꯂꯒ ꯃꯨꯊꯠꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯀꯔꯤꯅꯣ ꯃꯩꯁꯤꯗꯤ ꯃꯨꯠꯈ꯭ꯔꯦꯅꯦ, ꯀꯩꯅꯣ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯏꯁꯥꯗ ꯊꯦꯡꯉꯩꯁꯤꯕꯣ? ꯑꯩ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯟꯖꯅ ꯍꯩ ꯆꯥꯎꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯅ ꯂꯧꯔꯗꯕꯅꯤ꯫ ꯍꯥ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯔꯅꯤꯕ? ꯀꯩꯒꯤꯅꯣ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯁꯨꯝꯅ ꯆꯥꯎꯕꯅꯦ ꯍꯥꯏꯔꯛꯄꯒ ꯚꯨꯠ ꯑꯍꯨꯝꯗꯨ ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯑꯩꯒꯤ ꯃꯥꯟꯖꯒꯤ ꯊꯋꯥꯏꯅꯤ, ꯅꯣꯏꯅꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯤꯍꯤꯌꯥ ꯉꯁꯤꯗꯤ ꯅꯣꯏ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖꯅ ꯆꯥꯎꯕꯕꯨ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯍꯥꯠꯂꯕ ꯇꯨꯡ ꯚꯨꯠ ꯑꯍꯨꯝꯗꯨ ꯈꯥꯕ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯈꯥꯕꯁꯦ ꯅꯨꯖꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯀꯧꯊꯣꯛꯂꯒꯦ꯫ ꯍꯣ ꯇꯥ ꯈꯥꯕ, ꯑꯩ ꯅꯨꯖꯥꯅꯤ, ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯨ, ꯇꯥ ꯈꯥꯕ꯫ ꯃꯄꯥꯟꯗꯒꯤ ꯀꯧꯔꯤꯁꯤ ꯅꯨꯖꯥ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯣ? ꯃꯥ ꯑꯩ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯅ ꯈꯥꯕ ꯃꯣꯏꯒꯤ ꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯈꯥꯕ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯂꯩꯁꯤꯜꯂꯛꯄꯒ ꯚꯨꯠ ꯆꯔꯥꯡꯗꯨ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯃꯤꯠ ꯌꯧꯅ ꯁꯥꯡꯈꯩ ꯈꯥꯕꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯥꯕ ꯚꯨꯠ ꯆꯔꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯈꯤꯔꯝꯃꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯚꯨꯠ ꯈꯣꯏꯗꯨꯝꯅ ꯈꯥꯕꯕꯨ ꯆꯤꯡꯗꯨꯅ ꯈꯨꯜꯒꯤ ꯃꯪꯐꯝ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯍꯩ ꯈꯥꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯃꯥꯕꯨꯁꯨ ꯍꯥꯠꯈꯤꯕ, ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯈꯥꯕꯅ ꯃꯥꯟꯖ ꯅꯪ ꯍꯤꯡꯂꯝꯂꯤꯅ? ꯍꯩ ꯑꯄꯪ, ꯑꯩꯁꯤ ꯅꯪꯅ ꯍꯥꯠꯇꯅ ꯁꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯩꯁꯦ ꯕꯨꯠ ꯑꯣꯜꯂꯕ ꯃꯥꯟꯖꯅꯤꯅꯦ, ꯕꯨꯠ ꯑꯣꯜꯂꯕ꯫ ꯍꯥ ꯀꯔꯤꯕ? ꯕꯨꯠ ꯑꯣꯜꯂꯕ ꯃꯥꯟꯖ ꯍꯥꯏꯕ? ꯃꯥꯟꯖꯗꯨ ꯌꯥꯝ ꯑꯀꯤꯕ ꯃꯑꯣꯡꯗ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯟꯖꯗꯨ ꯕꯨꯠ ꯑꯣꯜꯂꯕꯁꯨ ꯁꯛꯐꯝ ꯀꯥꯏꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯟꯖꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯏꯈꯦꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯥꯟꯖ ꯃꯁꯥꯗꯨ ꯂꯣꯡꯊꯦꯛ ꯊꯦꯛꯂꯒ ꯈꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯟꯖꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯈꯥꯕꯗꯤ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯚꯨꯠ ꯆꯔꯥꯡꯅ ꯏꯃꯥ ꯀꯩꯅꯣ ꯃꯁꯛꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯆꯔꯥꯡꯅ ꯚꯨꯠ ꯈꯣꯏꯗꯨꯝꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯚꯨꯠ ꯈꯣꯏꯗꯨꯝꯅ ꯅꯪꯗ ꯅꯠꯇꯦ ꯀꯤꯔꯤꯁꯦ, ꯑꯩꯁꯨꯅꯤ꯫ ꯃꯥꯟꯖꯁꯦ ꯅꯍꯥꯟꯈꯩꯗꯤ ꯚꯨꯠ ꯑꯣꯏꯔꯁꯨ ꯚꯨꯠ ꯃꯥꯟꯗꯕꯅꯤ,
ꯁꯛꯐꯝ ꯀꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯕꯨꯠ ꯑꯁꯦꯡ ꯃꯥꯜꯂꯛꯏ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯈꯥꯕꯕꯨ ꯂꯥꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯈꯨꯠꯁꯤꯟ ꯑꯗꯨꯅ ꯈꯥꯕꯒꯤ ꯃꯕꯨꯛꯇ ꯊꯤꯟꯇꯠꯂꯒ ꯑꯣꯠꯈꯥꯏꯔꯝꯃꯤ ꯑꯁꯤꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯥꯟꯖꯅ ꯈꯥꯕꯕꯨ ꯃꯀꯣꯛ ꯑꯗꯨ ꯃꯥꯒꯤ ꯇꯨꯝꯂꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯍꯣꯒꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯥꯕꯗꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯃꯤ ꯃꯥꯟꯖꯁꯨ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯄꯗꯒꯤ ꯕꯨꯠ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯑꯩ ꯅꯨꯄꯤ ꯇꯥꯔꯤꯕ ꯅꯪꯕꯣ ꯀꯩ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯈꯥꯕꯗꯣ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯌꯥꯝꯅ ꯇꯩ ꯆꯥꯗꯅ ꯁꯤꯔꯒ ꯇꯥꯎꯔꯦ ꯍꯥꯏꯅꯍꯧꯋꯤꯅꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅꯅꯦ ꯍꯪꯂꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯃ ꯑꯗꯨ ꯈꯥꯕ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯑꯅꯤꯗꯨ ꯍꯜꯂꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯤꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯍꯤꯡ ꯑꯃꯇꯪꯗ ꯊꯦꯕꯣ ꯆꯥꯎꯕ ꯑꯃꯗꯤ ꯈꯥꯕꯕꯨ ꯍꯥꯠꯂꯝꯕ ꯑꯃꯥꯏꯕꯅ ꯍꯥꯏꯕꯗꯁꯨ ꯃꯈꯣꯏꯗꯣ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯄꯅꯦ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦ ꯃꯥꯟꯖꯒꯤ ꯊꯋꯥꯏꯅꯒ ꯇꯧꯔꯛꯄ ꯑꯣꯏꯔꯕ ꯖꯥꯠꯂꯩꯃꯦ ꯑꯁ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯛꯄ ꯑꯣꯏꯔꯝꯗꯅꯀꯣ ꯑꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯆꯥꯅꯨꯄꯤ ꯇꯥꯈꯤꯅꯤꯅꯦ ꯃꯥꯟꯖꯕ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯦ ꯏꯆꯥꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯂꯥꯛ ꯁꯥꯗꯣꯏꯅꯤꯅꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯇꯣꯝꯄꯣꯛ ꯈꯣꯏꯗ ꯃꯥꯟꯖꯍꯣꯏꯒꯤ ꯕꯨꯠ ꯀꯥꯡꯕꯨꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯇꯝꯅꯕ ꯍꯧꯔꯁꯤꯔꯣ ꯑꯗꯣ ꯅꯣꯏꯅ ꯀꯨꯕꯒꯤ ꯀꯥꯕꯨ ꯀꯗꯣꯝꯗꯅꯣ ꯇꯨ ꯑꯁꯣꯝ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯊꯣꯡꯅꯥꯎ ꯑꯃ ꯄꯥꯜꯂꯤꯁꯦ ꯑꯁꯣꯝꯗ ꯃꯥꯟꯖꯅ ꯇꯣꯝꯄꯣꯛꯀꯤ ꯀꯥ ꯃꯄꯥ ꯇꯥꯛꯂꯛꯄꯗꯒꯤ ꯕꯨꯠ ꯈꯣꯏꯗꯨꯝ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯡꯅꯥꯎ ꯁꯥꯡꯉꯣ ꯍꯦ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯃꯤꯐꯠꯇ ꯊꯣꯡꯅꯥꯎ ꯁꯥꯡꯉꯣ ꯂꯩꯃꯅ ꯏꯁ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯃꯣꯏ ꯃꯄꯥ ꯅꯪꯗꯤ ꯇꯥꯗ꯭ꯔꯣ ꯇꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯊꯣꯡꯅꯥꯎ ꯁꯥꯡꯗꯣꯔꯣ ꯍꯥꯏꯕꯅꯤꯗ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯈꯣꯏꯗꯨꯝꯗꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯊꯣꯝꯃꯤ ꯑꯁꯨꯝꯅ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯑꯀꯤ ꯑꯀꯤꯕ ꯃꯑꯣꯡꯗ ꯇꯝꯅꯔꯝꯃꯤ ꯕꯨꯠ ꯆꯔꯥꯡ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯤꯡꯀꯧ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯒ ꯀꯞꯂꯛꯂꯝꯃꯤ ꯕꯨꯠ ꯆꯔꯥꯡꯅ ꯍꯣꯏ ꯃꯥꯒꯤ ꯄꯨꯡꯉꯣ ꯇꯣꯝꯄꯣꯛ ꯍꯣꯃꯤ ꯐꯠꯇ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯑꯁꯤ ꯍꯥꯏꯅ ꯇꯦꯡꯊꯥ ꯀꯞꯂꯤ ꯇꯣꯝꯄꯣꯛꯅ ꯑꯁ ꯀꯔꯝꯕ ꯕꯨꯠꯅꯣ ꯁꯤꯕꯣ ꯃꯥꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯏ ꯀꯥꯔꯛꯇꯅ ꯕꯨꯠꯀ ꯂꯣꯏ ꯐꯨꯅꯤꯀꯣ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯕꯨꯠ ꯆꯔꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯥꯏ ꯅꯪꯗꯤ ꯌꯥꯝ ꯍꯩꯅꯦ ꯀꯞꯁꯤꯟꯅꯕꯒ ꯍꯣꯏ ꯑꯩꯗꯤ ꯈꯔ ꯍꯩꯖꯩ ꯀꯥꯟꯅꯗꯦ ꯃꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯁꯤ ꯑꯁꯨꯝꯅ ꯕꯨꯠ ꯑꯅꯤꯗꯨ ꯇꯣꯝꯄꯣꯛꯀꯤ ꯀꯥ ꯂꯩꯔꯤꯕ ꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯇꯝꯅꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯟꯖ ꯅꯨꯖꯥꯒꯤ ꯀꯥꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯨꯖꯥꯕꯨ ꯀꯧꯖꯔꯝꯃꯤ ꯅꯨꯖꯥ ꯑꯩꯅꯤ ꯅꯪꯒꯤ ꯇꯥ ꯃꯥꯟꯖꯅꯤ ꯅꯨꯖꯥ ꯅꯪ ꯑꯩꯅ ꯀꯧꯏꯁꯤ ꯇꯥꯕ꯭ꯔꯣ ꯇꯥ ꯃꯥꯟꯖ ꯑꯁꯤ ꯍꯥꯏꯅ ꯅꯨꯖꯥ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯅꯨꯖꯥꯅ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯖꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯇꯥ ꯃꯥꯟꯖ ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯅꯨꯖꯥꯅ ꯃꯥꯟꯖꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯕꯗ ꯃꯥꯟꯖꯒꯤ ꯃꯁꯥꯗ ꯁꯣꯛꯄ ꯉꯝꯂꯝꯗꯦ ꯃꯥꯟꯖ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯇꯥ ꯃꯥꯟꯖꯗꯨꯒꯤ ꯊꯋꯥꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯀꯩꯅꯣ ꯇꯥ ꯃꯥꯟꯖ ꯃꯥꯟꯖ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯨꯖꯥꯗ ꯇꯝꯂꯝꯃꯤ ꯅꯨꯖꯥ ꯃꯥꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯐꯥꯕ ꯅꯪꯅ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕ ꯑꯩꯉꯣꯟꯗ ꯐꯕ ꯁꯥꯁꯤꯟꯅꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯥ ꯃꯥꯟꯖꯕꯨ ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯑꯁꯤ ꯍꯥꯏꯅ ꯅꯨꯖꯥꯗꯨ ꯀꯞꯆꯩ ꯃꯥꯟꯖꯅ ꯅꯨꯖꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯐꯠꯇ꯭ꯔꯕ ꯅꯪꯒꯤ ꯄꯥꯕꯁꯦ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯇꯝꯅ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯂꯒ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯅꯨꯖꯥꯅ ꯃꯥꯟꯖꯒꯤ ꯃꯃꯥꯡꯗ ꯇꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯃꯥꯟꯖ ꯑꯩꯒꯤ ꯄꯥꯕꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯄꯤꯈꯥꯎ ꯁꯥꯅ ꯅꯤꯡꯖꯔꯤ ꯑꯩꯒꯤ ꯄꯥꯕꯒꯤ ꯊꯋꯥꯏꯗꯗꯤ ꯂꯧꯕꯤꯒꯅꯨ ꯅꯨꯖꯥ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯐꯠꯇ꯭ꯔ ꯃꯥꯗꯤ ꯑꯩ
ꯑꯩꯅ ꯏꯈꯨꯠꯁꯤ ꯄꯦꯟꯅꯕ ꯍꯥꯠꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯕꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯨ ꯃꯆꯥ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯥꯕꯒꯤ ꯇꯨꯝꯐꯝ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯌꯥꯔꯣꯏ ꯅꯨꯖꯥ ꯇꯣꯝꯄꯣꯛꯅ ꯃꯥꯟꯖꯥ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯊꯃꯥꯆꯥ ꯑꯩ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯄꯥꯕꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯄꯥꯕꯒꯤ ꯊꯋꯥꯏꯕꯨ ꯈꯟꯕꯤꯌꯨ ꯃꯥꯟꯖꯥ ꯇꯣꯝꯄꯣꯛꯄꯨ ꯍꯥꯠꯀꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯖꯥꯅ ꯃꯄꯥꯒꯤ ꯊꯋꯥꯏ ꯅꯤꯔꯔꯕꯗ ꯀꯔꯝꯅꯗꯤ ꯇꯣꯝꯄꯣꯛꯄꯨ ꯍꯥꯠꯀꯅꯤ ꯃꯥꯟꯖꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯐꯔꯦ ꯅꯨꯖꯥ ꯑꯩ ꯅꯪꯒꯤ ꯄꯥꯕꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯔꯣꯏꯒꯦ ꯑꯩ ꯆꯠꯂꯒꯦ ꯅꯨꯖꯥ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯑꯗꯣ ꯅꯨꯖꯥ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯊꯤꯔꯒ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯉꯥꯎꯅꯔꯕ ꯊꯋꯥꯏꯁꯦ ꯂꯩꯔꯝꯂꯦꯗ ꯏꯪꯅ ꯆꯤꯛꯅ ꯇꯤꯟꯈꯤꯅꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯟꯖꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯅꯨꯖꯥ ꯃꯥꯟꯖꯥꯅ ꯃꯥꯡꯈ꯭ꯔꯕꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯂꯛꯂꯝꯃꯤ ꯇꯃꯥꯆꯥ ꯅꯪ ꯆꯠꯈꯤꯅꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯇꯃꯥꯆꯥ ꯇꯃꯥꯆꯥ ꯂꯩꯃꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯣꯝꯄꯣꯛꯅ ꯏꯄꯥꯒꯤ ꯅꯨꯖꯥ ꯀꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯣ ꯅꯣꯏꯕꯨ ꯄꯤꯔꯣ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯣꯏꯕꯨ ꯄꯤꯔꯣ ꯅꯣꯏ ꯄꯦꯜꯂꯣ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯅꯆꯥ ꯑꯩꯅ ꯋꯥꯅ ꯆꯥꯛꯅ ꯂꯩꯕꯁꯤ ꯎꯔꯒ ꯅꯣꯏ ꯄꯦꯜꯂꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯣꯏꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯅꯨꯖꯥ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯌꯥꯎꯁꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯨꯖꯥꯕꯨ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯖꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯇꯣꯝꯄꯣꯛꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯅꯨꯖꯥꯗꯨ ꯃꯗꯣꯝ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯃ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯀꯣꯜꯂꯒ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯟꯖꯧ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯥꯟꯖꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯟꯖꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯃꯥꯟꯖꯥꯒꯤ ꯊꯋꯥꯏꯗꯨ ꯈꯪꯃꯨꯠ ꯃꯨꯠ ꯈꯪꯉꯥꯟ ꯉꯥꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯃꯥꯟꯖꯥ ꯀꯩꯅꯣ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯇꯟꯗꯟꯒꯤ ꯃꯇꯧꯒꯨꯝꯅ ꯀꯨꯞꯄꯤꯠ ꯀꯥꯞꯄꯤꯠ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯕꯨꯠ ꯆꯔꯥꯡꯅ ꯑꯣ ꯃꯣꯏ ꯃꯀꯨꯕꯣꯛꯅꯅꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯅꯤ ꯑꯗꯨꯒꯤ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯆꯠꯂꯝꯗꯥꯏꯒꯤ ꯇꯧꯔꯛꯏꯅꯤ ꯑꯁꯨꯝꯅ ꯕꯨꯠ ꯆꯔꯥꯡꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯥꯟꯖꯥꯅ ꯕꯨꯠ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯕꯨꯠ ꯆꯔꯥꯡꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ ꯏꯌꯥꯝꯕ ꯑꯅꯤꯕꯨ ꯅꯅꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯕꯨꯠ ꯆꯔꯥꯡꯅ ꯈꯪꯖꯔꯦ ꯑꯣꯏꯗ ꯋꯥꯗꯣ ꯉꯥꯡꯂꯅꯨ ꯅꯪꯗꯤ ꯂꯥꯏꯔꯕꯛꯇ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯗꯧꯗꯨꯕꯣ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯅꯅꯥꯎꯅ ꯏꯌꯥꯝꯕ ꯑꯅꯤꯕꯨ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ ꯕꯨꯠ ꯆꯔꯥꯡꯅ ꯑꯁꯦꯡꯕꯩ ꯀꯥꯎꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯆꯔꯥꯡ ꯑꯗꯨ ꯀꯞꯂꯝꯃꯤ ꯃꯥꯟꯖꯥ ꯑꯃꯗꯤ ꯕꯨꯠ ꯈꯣꯏꯗꯨꯝꯁꯨ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯥꯟꯖꯥꯒꯤ ꯊꯋꯥꯏꯗꯨ ꯕꯨꯠ ꯂꯩꯕꯥꯛꯇꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯕꯨꯠ ꯈꯣꯏꯗꯨꯝꯅ ꯃꯥꯟꯖꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯈ꯭ꯔꯤꯅꯦ ꯑꯣ ꯅꯨꯡꯁꯤꯗ ꯏꯅꯥꯎ ꯃꯥꯟꯖꯥꯗꯣ ꯕꯨꯠ ꯆꯔꯥꯡꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ ꯄꯛꯇꯥꯗ ꯇꯥꯔꯦ ꯑꯣ ꯃꯥꯟꯖꯥ ꯅꯪ ꯂꯩꯔꯩꯄꯥꯛꯇ ꯂꯩꯔꯦ ꯀꯥꯏꯅ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯅꯌꯥꯝꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯥꯎꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯥꯟꯖꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯩꯄꯥꯛꯇ ꯂꯥꯛꯄꯗ ꯅꯨꯖꯥꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯖꯥ ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯑꯩꯔꯣ ꯅꯪꯒꯤ ꯇꯨꯡ ꯏꯂꯩꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯖꯥ ꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯃꯤꯔꯝꯂꯦꯟꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯁꯨ ꯂꯩꯔꯩꯄꯥꯛꯇꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦꯅꯦ ꯍꯣꯏ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ ꯂꯩꯔꯩꯄꯥꯛꯇ ꯑꯁꯨꯝꯅ ꯃꯥꯟꯖꯥ ꯑꯃꯗꯤ ꯅꯨꯖꯥꯒꯤ ꯊꯋꯥꯏ ꯑꯅꯤꯗꯨ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯃꯗꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ